ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯐꯥꯎꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯥꯒꯠꯆꯔꯤꯕ ꯋꯥꯔꯤ ꯃꯆꯥꯁꯤꯡ ꯑꯃꯁꯨꯡ ꯏꯄꯤꯁꯣꯗ ꯅꯥꯏꯅ ꯆꯠꯊꯖꯔꯤꯕ ꯋꯥꯔꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈꯖꯤꯛ ꯅꯥꯊꯩꯔꯒ ꯏꯔꯩꯆꯥꯁꯤꯡꯅ ꯇꯉꯥꯏꯃꯛ ꯐꯗꯅ ꯈꯪꯖꯤꯟꯗꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯦꯡ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯡꯀꯛ ꯅꯥꯏꯅ ꯆꯠꯊꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯏꯕ ꯋꯥꯔꯦꯄꯝ ꯇꯦꯖꯀꯨꯃꯥꯔ ꯁꯤꯡ꯫ ꯋꯥꯔꯦꯄꯝ ꯇꯦꯖꯀꯨꯃꯥꯔ ꯁꯤꯡ ꯑꯏꯕ ꯑꯁꯤ ꯃꯁꯥꯅ ꯀ꯭ꯂꯥꯁ 5ꯇꯃꯛ ꯇꯝꯃꯤꯉꯩ ꯃꯇꯝꯗꯒꯤ ꯀꯅꯥꯅꯁꯨ ꯏꯟꯁꯤꯜꯂꯨꯕ ꯇꯧꯗꯅ ꯀꯅꯥꯅꯁꯨ ꯍꯥꯏꯔꯨꯕ ꯇꯧꯗꯅ ꯋꯥꯔꯤ ꯃꯆꯥ, ꯁꯩꯔꯦꯡ, ꯏꯁꯩ, ꯂꯤꯂꯥ, ꯗ꯭ꯔꯃꯥ, ꯃꯤꯑꯣꯏꯕꯒꯤ ꯄꯣꯛꯄ ꯁꯤꯕꯒꯤ ꯌꯨꯝꯕꯥꯂꯣꯟꯅꯆꯤꯡꯕ ꯃꯍꯥꯛꯀꯤ ꯃꯜꯂꯕ ꯈꯨꯠꯏ ꯀꯌꯥ ꯊꯦꯡꯅꯖꯩ꯫ ꯉꯁꯤꯃꯛꯁꯨ ꯑꯗꯨꯃꯛ ꯏꯔꯤ꯫ ꯑꯏꯕ ꯑꯁꯤꯒꯤ ꯋꯥꯔꯤ ꯃꯔꯛꯇꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯑꯀꯪꯕ ꯀꯨꯟꯗꯣ ꯄꯔꯦꯡ, ꯏꯆꯟꯒꯤ ꯃꯔꯥꯏꯕꯛ, ꯐꯠꯇꯕꯒꯤ ꯃꯍꯩ ꯑꯁꯤꯅꯆꯤꯡꯕ ꯋꯥꯔꯤꯁꯤꯡ ꯑꯏꯕꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯉꯁꯤ ꯑꯃꯨꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯑꯏꯕ ꯃꯁꯥꯗꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯆꯒꯦ꯫ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯕꯒꯤ ꯌꯨꯝꯕꯥꯂꯣꯟ ꯑꯁꯨꯞꯄ ꯑꯁꯤꯃꯇꯪ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯅꯩꯅꯔꯣꯜ ꯑꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯌꯦꯛꯅꯕ 8 ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯩ꯫ ꯂꯧꯕꯤꯔꯁꯤ ꯋꯥꯔꯦꯄꯝ ꯇꯦꯖꯀꯨꯃꯥꯔꯒꯤ ꯃꯤꯑꯣꯏꯕꯒꯤ ꯌꯦꯛꯅꯕ 8 ꯅꯩꯅꯔꯣꯜ꯫ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯔꯤ, ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯉꯥꯏꯔꯤ꯫ ꯊꯤꯔꯤꯕ ꯃꯇꯝ, ꯉꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯕꯨꯅꯤ ꯄꯨꯟꯁꯤ ꯍꯥꯏꯔꯤꯕꯁꯦ꯫ ꯊꯤꯔꯤꯕ ꯃꯇꯝ, ꯉꯥꯏꯔꯤꯕ ꯃꯇꯝ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯂꯦꯞꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯅ ꯃꯃꯜ ꯂꯩꯅꯕꯒꯤꯗꯃꯛ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯑꯗꯣꯝꯅ ꯀꯔꯤ ꯀꯔꯤ ꯇꯧꯕꯤꯔꯝꯂꯕꯒꯦ? ꯋꯥꯍꯪꯁꯤꯃ ꯑꯗꯣꯝꯗ ꯁꯤꯟꯅꯖꯔꯝꯂꯒ ꯑꯗꯣꯝꯅ ꯊꯤꯔꯤꯕꯗꯨꯒꯤ ꯃꯔꯝꯗ ꯄꯧꯔꯞ ꯅꯩꯅꯖꯔꯝꯒꯦ꯫ ꯊꯤꯔꯤꯕ ꯑꯗꯨꯗꯤ ꯐꯪꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯐꯪꯗꯕꯁꯨ ꯌꯥꯏ꯫ ꯃꯁꯤꯗꯤ ꯑꯗꯣꯝꯒꯤ ꯍꯣꯠꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯉꯥꯏꯔꯤꯕ ꯑꯗꯨꯗꯤ ꯑꯗꯣꯝꯒꯤ ꯃꯈꯥ ꯄꯣꯟꯗꯦ꯫ ꯅꯣꯡꯃ ꯁꯣꯏꯗꯅ ꯄꯨꯟꯁꯤꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯔꯒꯅꯤ꯫ ꯀꯥꯎꯔꯣꯏꯗꯕ ꯑꯃꯅ ꯑꯗꯣꯝꯅ ꯉꯥꯏꯔꯤꯕ ꯑꯗꯨꯅꯁꯨ ꯑꯗꯣꯝꯕꯨ ꯉꯥꯏꯔꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯇꯪ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯊꯧꯕꯨꯝ 10 ꯅꯥꯎꯄꯨꯔꯒ ꯏꯃꯥꯒꯤ ꯒꯔꯚꯅꯨꯡꯗꯒꯤ ꯍꯪꯒꯥ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯄꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯊꯤꯔꯤꯕ ꯑꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯊꯛꯄ ꯇꯨꯝꯕꯗ ꯃꯁꯤꯟ ꯑꯣꯏꯔꯤꯕ ꯉꯔꯥꯡꯒꯤ ꯑꯉꯥꯡ ꯐꯥꯎꯕ ꯃꯁꯥꯗ ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯕꯗꯤ ꯀꯞꯂꯛꯏ꯫ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯍꯨ ꯌꯥꯝꯅ ꯆꯥꯎꯏ꯫ ꯃꯁꯤꯕꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯑꯣꯏꯕꯅ ꯍꯨꯃꯥꯡ ꯇꯥꯅ ꯁꯨꯔꯤ, ꯅꯣꯝꯂꯤ꯫ ꯃꯤꯑꯣꯏꯕ ꯃꯁꯦꯟ ꯍꯥꯠꯅꯔꯤ, ꯁꯨꯅꯔꯤ, ꯃꯤꯅꯝꯅꯔꯤ, ꯃꯤꯑꯣꯠꯅꯔꯤ, ꯅꯠꯇꯕ ꯎꯄꯥꯏ ꯀꯌꯥ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯗꯒꯤ ꯑꯀꯟꯕꯅ ꯑꯁꯣꯟꯕꯕꯨ ꯇꯨꯍꯠꯄꯤꯔꯛꯏ꯫ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯅ ꯂꯥꯏꯔꯕꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯔꯛꯏ꯫ ꯕ꯭ꯔꯍ꯭ꯃꯥꯃꯛꯅ ꯆꯍꯤ ꯀꯣꯇꯤ ꯀꯌా ꯇꯣꯞ ꯇꯧꯗꯨꯅ ꯐꯪꯕ ꯉꯝꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯕ ꯃꯄꯣꯛ ꯑꯁꯤꯅ ꯁꯥꯔꯝꯆꯠ ꯂꯤꯆꯠ ꯆꯠꯅꯔꯛꯏ꯫ ꯃꯤꯑꯣꯏꯕꯅ ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯌꯣꯟꯊꯣꯛꯇꯨꯅ ꯁꯤꯕ ꯆꯪꯕ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯂꯦꯞꯇꯨꯅ ꯆꯠꯅꯔꯛꯏ꯫ ꯃꯤꯑꯣꯏꯕꯅ ꯊꯋꯥꯏ ꯐꯥꯎꯕ ꯌꯣꯟꯊꯣꯛꯇꯨꯅ ꯁꯤꯕ ꯆꯪꯕ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯂꯦꯞꯇꯨꯅ ꯊꯤꯔꯤꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯒꯤ ꯑꯔꯣꯏꯕ ꯄꯟꯈꯩ ꯂꯩꯇꯦ꯫ ꯃꯔꯛ ꯊꯠꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯤꯌꯔ ꯑꯃꯁꯨꯡ ꯀꯃꯦꯟꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯈꯥ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯒꯤ ꯄꯥꯛ ꯆꯥꯎꯕ ꯑꯔꯨ ꯑꯊꯦꯟ ꯀꯅꯥꯅꯁꯨ ꯂꯦꯞꯄ ꯉꯝꯗ꯭ꯔꯤ꯫ ꯖꯨꯒ ꯈꯔꯗ ꯌꯥꯝꯅ ꯇꯥꯡꯅ, ꯌꯥꯝꯅ ꯊꯥꯖꯗꯅ ꯅꯨꯡꯉꯥꯏꯕ ꯀꯧꯕ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯈꯤꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯑꯗꯨꯃꯛ ꯄꯣꯛꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨꯅꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯅ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯟꯅꯔꯤꯕꯁꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨꯅꯤ ꯉꯁꯤꯒꯤ ꯑꯆꯠ ꯆꯠꯇ ꯃꯥꯂꯦꯝ ꯄ꯭ꯔꯤꯊ꯭ꯔꯤ ꯑꯁꯤꯗ ꯁꯤꯕ ꯅꯥꯏꯗ꯭ꯔꯕ ꯃꯤꯡꯆꯠ ꯊꯝꯗꯨꯅ ꯂꯩꯍꯧꯔꯤꯕꯁꯦ꯫ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯅꯩꯅꯕ ꯌꯥꯕꯗꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯃꯈꯜ ꯀꯌꯥ ꯊꯣꯛꯅ ꯈꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯃꯈꯜ ꯑꯅꯤꯗꯪ ꯄꯟꯖꯔꯕꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯄꯤꯔꯛꯄ ꯍꯛꯆꯥꯡꯒꯤ, ꯏꯟꯗ꯭ꯔꯤꯒꯤ ꯍꯥꯏꯕꯗꯤ ꯀꯌꯥꯠ ꯀꯌꯥꯒꯤ ꯅꯨꯡꯉꯥꯏꯕ, ꯂꯣꯏꯅꯅ ꯄꯣꯛꯄ ꯑꯃꯗꯤ ꯁꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯅꯨꯡꯄꯥꯟꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯑꯁꯤꯅꯤ꯫ ꯍꯛꯆꯥꯡ ꯀꯌꯥꯠ ꯍꯥꯏꯕꯗꯤ ꯏꯟꯗ꯭ꯔꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯤꯗꯅꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏꯕ ꯀꯌꯥꯅ ꯈꯨꯗꯤ ꯊꯤꯗꯨꯅ ꯃꯥꯡꯈꯤꯕ꯫ ꯏꯟꯗ꯭ꯔꯤꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯃꯤꯀꯨꯞ ꯈꯔꯗꯪꯒꯤꯅꯤ꯫ ꯃꯁꯤꯅ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯂꯦꯞꯄ ꯉꯝꯗꯦ꯫ ꯃꯁꯤꯅ ꯄꯨꯟꯁꯤꯕꯨ ꯄꯨꯟꯁꯤꯅ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯁꯤꯔꯕ ꯐꯥꯎꯕ ꯑꯋꯥ ꯃꯩꯆꯦꯟꯅꯗꯨꯅ ꯍꯤꯡꯉꯤ꯫ ꯏꯟꯗ꯭ꯔꯤꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯂꯥꯡꯗ ꯊꯨꯔꯕ ꯃꯤꯅ ꯑꯊꯨꯞꯄ ꯑꯔꯣꯟꯕ ꯀꯌꯥ ꯊꯤꯅꯔꯛꯏ꯫ ꯏꯟꯗ꯭ꯔꯤꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯄꯥꯞꯀꯤ ꯏꯔꯣꯟꯅꯨꯡꯗ ꯆꯤꯡꯊꯖꯩ꯫ ꯃꯁꯤꯗ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯅ ꯆꯥꯛꯇꯨꯅ
ꯃꯃꯟ ꯌꯥꯝꯂꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯂꯣꯏꯁꯤꯟꯈꯤ꯫ ꯍꯟꯗꯛꯀꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯁꯤꯟꯅꯖꯔꯛꯄ ꯊꯧꯗꯥꯡ ꯑꯗꯣ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯑꯁꯤꯕꯨꯅꯤ꯫ ꯏꯟꯗ꯭ꯔꯤꯒꯤ ꯅꯨꯡꯉꯥꯏꯕ ꯊꯤꯗ꯭ꯔꯕ, ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯂꯕ, ꯐꯖꯕ ꯑꯊꯤꯕꯒꯤ ꯆꯠꯅꯐꯝ ꯃꯉꯣꯟꯗ ꯂꯩꯇ꯭ꯔꯕ, ꯆꯔꯤ ꯇꯠꯂꯕꯗꯤ ꯍꯦꯟꯅ ꯑꯔꯥꯝꯕ ꯈꯪꯍꯧꯔꯕ, ꯃꯥꯒꯤ ꯃꯌꯥꯅꯨꯡꯗ ꯍꯨꯛꯀꯗꯕ ꯆꯈꯣꯝꯕꯨ ꯃꯤꯉꯣꯟꯗ ꯏꯟꯕꯤꯕ, ꯃꯗꯨꯇꯅ ꯄꯦꯟꯖꯕ ꯅꯨꯡꯉꯥꯏꯖꯕ ꯃꯈꯣꯏꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯥꯖꯗꯅ ꯌꯥꯝꯅ ꯇꯥꯡꯅ ꯄꯣꯛꯈꯤ꯫ ꯃꯤꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯉꯝꯗꯕ, ꯏꯁꯣꯔ ꯀꯧꯁꯤ ꯍꯥꯏꯕꯁꯨ ꯀꯧꯉꯝꯗꯕ ꯃꯈꯣꯏꯗ ꯏꯀꯣꯛ ꯅꯣꯜꯂꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯇꯝ ꯄꯨꯝꯕꯗ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯊꯧꯔꯤꯅ ꯆꯦꯠꯅ ꯄꯨꯜꯂꯕ ꯃꯤ ꯀꯧꯕ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯅꯨꯡꯉꯥꯏꯕ ꯑꯁꯤꯗꯤ ꯂꯨ ꯇꯣꯡꯅ ꯁꯥꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯤꯗ ꯑꯋꯥ ꯑꯅꯥꯒꯤ ꯆꯩꯊꯦꯡ ꯐꯪꯗꯕ ꯍꯥꯏꯅ ꯍꯨꯝꯅ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯂꯩꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯆꯪꯂꯤꯕ ꯃꯆꯥꯛꯁꯤꯡ ꯑꯗꯨꯗꯤ ꯆꯥꯅꯤꯡꯕ ꯈꯨꯗꯤꯡ ꯍꯦꯛꯇ ꯆꯥꯕ ꯐꯪꯕ, ꯂꯩꯅꯤꯡꯕ ꯃꯐꯝꯗꯁꯨ ꯍꯦꯛꯇꯃꯛ ꯂꯩꯕ ꯐꯪꯕ, ꯇꯧꯅꯤꯡꯕ ꯈꯨꯗꯤꯡ ꯍꯦꯛꯇ ꯇꯧꯕ ꯉꯝꯕ, ꯁꯦꯠꯅꯤꯡꯕ ꯈꯨꯗꯤꯡꯁꯨ ꯍꯦꯛꯇꯃꯛ ꯁꯦꯠꯄ ꯐꯪꯕ, ꯆꯠꯅꯤꯡꯕ ꯈꯨꯗꯤꯡ ꯍꯦꯛꯇ ꯆꯠꯄ ꯐꯪꯕ, ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯅ ꯉꯝꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯍꯦꯟꯇꯣꯛꯅ ꯉꯝꯕ ꯏꯅꯥꯛꯇ ꯂꯩꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ, ꯇꯧꯒꯦꯇ ꯉꯝꯕ ꯍꯥꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯀꯧꯅꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣই ꯃꯤꯑꯣꯏꯕꯅ ꯉꯁꯤ ꯐꯥꯎꯕ ꯐꯪꯕ ꯉꯝꯗꯅ ꯂꯩꯔꯛꯂꯤ꯫ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯄꯨ ꯖꯣꯏ ꯇꯧꯈꯤꯕ ꯑꯆꯧ ꯑꯁꯥꯡ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯅꯤꯡꯊꯧꯔꯦꯜ ꯄꯨꯝꯅꯃꯛꯅ ꯅꯤꯡꯕ ꯊꯨꯡꯗꯅ ꯁꯤꯟꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯆꯠ ꯆꯠꯇ ꯊꯋꯥꯏ ꯄꯥꯟꯕ ꯄꯥꯟꯗꯕ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯑꯣꯏꯈ꯭ꯔꯕ ꯏꯁꯣꯔ ꯐꯥꯎꯕꯗ ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯟꯅ ꯂꯩꯈꯤ꯫ ꯃꯁꯦ ꯋꯥꯔꯤ ꯂꯥꯏꯔꯤꯛꯅ ꯁꯥꯈꯤ꯫ ꯅꯤꯡꯊꯧꯗꯁꯨ ꯃꯩꯇꯥꯟ ꯋꯥꯠꯂꯤ꯫ ꯄꯥꯎꯔꯧ ꯑꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯁꯤꯡꯂꯨꯕꯗ ꯆꯃꯝꯅꯔꯕ ꯋꯥꯈꯜꯗ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤ ꯈꯜꯂꯤ꯫ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯃꯤꯑꯣꯏꯕꯅ ꯍꯦꯛꯇ ꯐꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯋꯥꯍꯪ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯃꯁꯨꯡ ꯂꯩꯔꯛꯂꯤꯕꯁꯦ꯫ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯅ ꯆꯐꯨ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯀꯧꯕ ꯑꯃꯤꯇ꯭ꯔ ꯆꯐꯨ ꯍꯥꯏꯅ ꯀꯧꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯒꯗꯕ ꯑꯃꯅ ꯑꯃꯤꯇ꯭ꯔ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ? ꯑꯃꯤꯇ꯭ꯔ ꯍꯥꯏꯕꯁꯦ ꯃꯤꯔꯣꯟꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟꯗꯗꯤ ꯃꯍꯥꯎ ꯁꯨꯕ ꯍꯥꯏꯅ ꯈꯪꯅꯕ ꯌꯥꯏ꯫ ꯊꯥꯏꯅꯗꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯍꯥꯎꯕ ꯈꯨꯗꯤꯡ, ꯑꯊꯨꯝꯕ ꯈꯨꯗꯤꯡ ꯑꯃꯤꯇ꯭ꯔꯒ ꯆꯥꯡꯗꯝꯅꯔꯝꯃꯤ꯫ ꯑꯃꯤꯇ꯭ꯔꯃꯨꯛ ꯍꯥꯎꯏ, ꯑꯃꯤꯇ꯭ꯔꯃꯨꯛ ꯊꯨꯝꯃꯤ ꯍꯥꯏꯅ꯫ ꯑꯃꯤꯇ꯭ꯔ ꯍꯥꯏꯕꯁꯦ ꯃꯍꯥꯎ ꯃꯥꯄꯟꯅ ꯁꯦꯝꯂꯕ ꯑꯈꯟꯅꯔꯕ ꯆꯤꯟꯖꯥꯛ ꯑꯗꯨꯕꯨꯅꯤ꯫ ꯃꯍꯥꯎꯁꯤꯡ ꯑꯗꯨꯗꯤ ꯑꯊꯨꯝꯕ, ꯑꯈꯥꯕ, ꯑꯆꯝꯕ, ꯑꯌꯥꯛꯄ, ꯑꯁꯤꯟꯕ, ꯑꯐꯛꯄ, ꯑꯔꯦꯡꯕ, ꯑꯊꯩꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯎ ꯃꯥꯄꯜ ꯑꯁꯤꯅ ꯄꯨꯟꯅ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯁꯦꯝꯕ ꯆꯤꯟꯖꯥꯛ ꯃꯊꯦꯜ ꯑꯗꯨꯕꯨ ꯑꯃꯤꯇ꯭ꯔ ꯀꯧꯏ꯫ ꯍꯥꯏꯔꯤꯕ ꯄꯥꯇ꯭ꯔ ꯑꯁꯤ ꯐꯥꯎꯕ ꯑꯇꯣꯞꯄ ꯙꯥꯇꯨ ꯑꯃꯠꯇꯅ ꯁꯥꯕ ꯄꯥꯇ꯭ꯔꯗ ꯍꯥꯞꯄ ꯌꯥꯗꯦ꯫ ꯃꯍꯥꯎ ꯀꯌꯥ ꯑꯁꯤꯕꯨ ꯄꯤꯕꯤꯔꯤꯕ, ꯇꯥꯏꯕꯪ ꯊꯋꯥꯏ ꯀꯌꯥꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯤꯕ ꯃꯥꯂꯦꯝ ꯂꯩꯁꯥ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯐꯨ ꯑꯣꯏꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯃꯤꯇ꯭ꯔ ꯑꯁꯤꯕꯨ ꯊꯛꯄ ꯆꯥꯕ ꯐꯪꯂꯕꯗꯤ ꯑꯣꯃꯣꯔ ꯐꯥꯎꯕ ꯐꯪꯏ, ꯍꯥꯏꯕꯗꯤ ꯁꯤꯕ ꯅꯥꯕ ꯌꯦꯛꯇꯕ ꯍꯥꯏꯕ ꯐꯥꯎꯕ ꯐꯪꯏ ꯍꯥꯏꯗꯨꯅ ꯍꯤꯟꯗꯨꯒꯤ ꯑꯔꯤꯕ ꯄꯨꯌꯥꯁꯤꯡꯗ ꯊꯦꯡꯅꯩ꯫ ꯂꯩꯔꯩꯕꯥꯛꯇ ꯐꯥꯎꯕ ꯐꯪꯗ꯭ꯔꯕ ꯑꯃꯤꯇ꯭ꯔꯒꯤ ꯃꯆꯜꯁꯤꯡ ꯑꯁꯦ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯑꯆꯠ ꯆꯠꯇ ꯖꯤꯕ ꯂꯈꯥ ꯀꯌꯥꯒꯤꯗꯃꯛ ꯇꯥꯏꯕꯛꯄꯥꯜ ꯑꯁꯤꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯍꯩꯄꯥꯜ ꯂꯩꯄꯥꯜ, ꯎꯄꯥꯜ ꯋꯥꯄꯥꯜ, ꯎꯔꯤ ꯋꯥꯔꯤ, ꯅꯥꯄꯤ ꯁꯤꯡꯕꯤ, ꯃꯅꯥ ꯃꯁꯤꯡ ꯑꯃꯁꯨꯡ ꯂꯩꯊꯛ ꯂꯩꯈꯥꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯃꯤꯇ꯭ꯔꯒꯤ ꯃꯆꯜ ꯉꯥꯛꯇꯅꯤ꯫ ꯁꯥ ꯉꯥꯁꯨ ꯑꯃꯤꯇ꯭ꯔꯒꯤ ꯃꯅꯨꯡ ꯆꯜꯂꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯊꯛꯇ ꯄꯟꯖꯔꯤꯕ ꯑꯃꯤꯇ꯭ꯔꯒꯤ ꯃꯆꯜꯁꯤꯡ ꯑꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏꯕꯅ ꯁꯨꯅ ꯆꯥꯖꯕ ꯊꯛꯆꯕ ꯐꯪꯂꯕꯗꯤ ꯋꯥꯡ ꯆꯥꯎꯒꯅꯤ, ꯆꯥꯎꯗꯝ ꯁꯥꯡꯗꯝꯒꯅꯤ, ꯂꯩꯅꯥ ꯂꯥꯏꯊꯨꯡ ꯄꯛꯂꯔꯣꯏ, ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯒꯅꯤ, ꯂꯥꯏꯃꯛꯅ ꯐꯪꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏꯕ ꯃꯄꯣꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯃꯛꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯂꯥꯏ ꯐꯥꯎꯕꯅ ꯃꯤꯑꯣꯏꯕ ꯃꯄꯣꯛꯄꯨ ꯀꯜꯂꯛꯇꯨꯅ ꯃꯤ ꯑꯣꯏꯅ ꯄꯣꯛꯅꯅꯕ ꯆꯍꯤ ꯀꯌꯥ ꯇꯣꯞ ꯇꯧꯅꯈꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯕ ꯕꯤꯒ꯭ꯌꯥꯟꯒꯤ, ꯏꯟꯇꯔꯅꯦꯠꯀꯤ ꯖꯨꯒ ꯑꯁꯤꯗ ꯃꯤꯑꯣꯏꯕꯅ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒ ꯁꯤꯡꯅꯕꯗꯒꯤ ꯉꯁꯤꯒꯤ ꯋꯥꯔꯕ ꯖꯨꯒ ꯑꯁꯦ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯗ ꯁꯤꯡꯅꯕ ꯊꯝꯗꯅ ꯕꯤꯒ꯭ꯌꯥꯟꯒꯤ ꯌꯨꯝꯐꯝꯗ ꯆꯥꯎꯈꯠꯅꯅꯕ ꯍꯣꯠꯅꯔꯝꯕ ꯇꯥꯔꯕꯗꯤ ꯂꯥꯏꯃꯛꯅ ꯂꯩꯅꯥ ꯀꯌꯥ ꯖꯣꯏ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯁꯔꯒ, ꯃꯇ꯭ꯔ, ꯄꯇꯥꯟ ꯃꯔꯣꯜ ꯑꯍꯨꯝꯃꯛ ꯖꯣꯏ ꯇꯧꯕ ꯂꯥꯏꯅ ꯉꯝꯂꯝꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯗ ꯇꯥꯡꯖꯗꯨꯅ ꯍꯤꯡꯒꯗꯕꯅꯤ꯫
ꯃꯤꯑꯣꯏꯕꯗ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯇꯥꯡꯖꯗꯨꯅ ꯍꯤꯡꯂꯨꯕꯗꯒꯤ ꯂꯣꯟꯊꯣꯛꯇꯕꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯏꯪꯒꯤꯠꯅ ꯄꯤꯔꯛꯄ ꯆꯩꯊꯦꯡ ꯀꯌꯥ ꯊꯦꯡꯅꯔꯤ ꯎꯔꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯄꯣꯠꯊꯣꯛꯅꯦ ꯍꯥꯏꯕꯁꯦ ꯀꯥꯎꯔꯣꯏꯗꯕꯅꯤ ꯏꯪꯒꯤꯠꯅ ꯄꯤꯔꯛꯄ ꯆꯩꯊꯦꯡꯅ ꯃꯤꯑꯣꯏꯕꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝꯁꯤꯗꯒꯤ ꯖꯤꯕꯆꯥ ꯀꯌꯥ ꯑꯃ ꯃꯥꯡꯈꯔꯦ ꯇꯨꯝꯈꯔꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯏꯪ ꯑꯁꯥ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯀꯌꯥ ꯑꯃ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯣꯡꯂꯛꯂꯤ ꯉꯁꯤꯒꯤ ꯃꯤꯑꯣꯏꯕꯒꯤ ꯆꯥꯎꯈꯠꯂꯕ ꯕꯤꯒ꯭ꯌꯥꯟꯒꯤ ꯖꯨꯛ ꯑꯁꯤꯗ ꯐꯪꯂꯤꯕ ꯂꯥꯌꯦꯡ ꯍꯤꯗꯥꯛꯁꯤꯡ ꯑꯁꯦ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯄꯤꯕꯤꯕ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯜꯁꯤꯡ ꯑꯗꯨꯗꯒꯤ ꯁꯦꯝꯈꯤꯕ ꯁꯥꯈꯤꯕ ꯉꯥꯛꯇꯅꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯁꯤꯗ ꯍꯤꯗꯥꯛ ꯑꯃꯇꯪ ꯄꯤꯕꯤꯗ꯭ꯔꯕ ꯃꯇꯝꯗ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯃꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯇꯨꯝꯅ ꯁꯤꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯗꯥꯏꯅꯣꯁꯔꯅ ꯃꯨꯠꯈꯤꯕꯒꯨꯝ ꯃꯔꯨ ꯐꯪꯅ ꯃꯨꯠꯈꯤꯕ ꯌꯥꯏ ꯃꯗꯨꯗ ꯂꯦꯝꯍꯧꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯗ ꯆꯪꯖꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯒꯠꯄꯗꯗꯤ ꯆꯍꯤ ꯃꯤꯂꯤꯌꯟ ꯀꯌꯥ ꯑꯃ ꯆꯪꯒꯅꯤ ꯑꯗꯨꯗꯤ ꯉꯁꯤ ꯑꯗꯣꯝꯒꯤ ꯊꯧꯗꯥꯡ ꯀꯔꯤꯅꯣ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯉꯝꯗꯕ ꯊꯕꯛ ꯑꯁꯦ ꯂꯩꯔꯛꯇ꯭ꯔꯦ ꯂꯥꯏ ꯐꯥꯎꯕꯅ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯀꯌꯥ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ ꯂꯥꯏꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯈꯜꯂꯤꯕ ꯌꯨꯈꯜ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯔꯤ ꯑꯁꯤꯕ ꯑꯆꯪꯕ ꯆꯞ ꯃꯥꯟꯅꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯃꯛꯇꯤ ꯂꯥꯏꯒꯤ ꯃꯒꯨꯜ ꯍꯟꯊꯕ ꯊꯧꯁꯤꯜꯅꯤ ꯑꯃꯔꯣꯝꯗ ꯊꯥꯖꯅꯕꯤ ꯑꯃꯅ ꯂꯥꯏꯅ ꯃꯤ ꯆꯥꯏ ꯑꯁꯤꯕ ꯈꯨꯗꯤꯡ ꯂꯥꯏꯅ ꯆꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯄꯤꯛ ꯑꯄꯤꯛꯄ ꯂꯩꯅꯥ ꯂꯥꯏꯊꯨꯡ ꯀꯌꯥꯗ ꯃꯤꯑꯣꯏꯕꯅ ꯃꯇꯝ ꯆꯥꯗꯅ ꯁꯤꯟꯅꯔꯝꯃꯤ ꯃꯤꯑꯣꯏꯕꯅ ꯁꯤꯗꯨꯅ ꯂꯥꯏꯒꯤ ꯃꯈ꯭ꯌꯥꯠꯇ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯉꯁꯤꯒꯤ ꯕꯤꯒ꯭ꯌꯥꯟꯅ ꯃꯤꯕꯨ ꯀꯟꯕ ꯉꯝꯕ ꯑꯁꯤꯕ ꯐꯥꯎꯕ ꯍꯤꯡꯍꯟꯅꯅꯕ ꯑꯉꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯄꯨꯊꯣꯔꯛꯂꯤ ꯑꯃꯁꯨꯡ ꯄꯨꯊꯣꯛꯄꯁꯨ ꯃꯊꯧ ꯇꯥꯔꯤ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯕꯨ ꯁꯤꯅꯅꯕ ꯁꯤꯍꯟꯕ ꯉꯝꯕ ꯂꯩꯅꯥꯀꯌꯥ ꯂꯥꯏꯅ ꯃꯊꯪ ꯃꯊꯪ ꯄꯨꯊꯣꯔꯛꯂꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯥꯏꯒ ꯃꯤꯒ ꯖꯨꯛ ꯑꯁꯤꯗ ꯑꯀꯟꯕ ꯂꯥꯟꯊꯦꯡ ꯑꯃ ꯊꯦꯡꯅꯔꯤꯕꯅꯤ ꯂꯥꯜ ꯑꯁꯤꯗ ꯃꯤꯑꯣꯏꯕꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯁꯤꯜꯂꯛꯂꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟꯗꯤ ꯖꯨꯛ ꯑꯁꯤꯗ ꯂꯥꯏꯅ ꯍꯥꯠꯂꯒ ꯁꯤꯕ ꯃꯁꯤꯡꯒꯤ ꯆꯥꯡ ꯍꯟꯊꯔꯛꯂꯤꯕ ꯑꯁꯤꯅꯤ ꯃꯔꯛ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯃꯁꯦꯟꯅ ꯁꯦꯝꯖꯕ ꯂꯥꯟꯐꯝꯗ ꯃꯤꯑꯣꯏꯕ ꯃꯁꯦꯟ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯏꯅ ꯂꯧꯈꯣꯡꯒꯨꯝꯅ ꯆꯦꯜꯂꯤ ꯃꯤꯁꯤ ꯃꯤꯁꯥ ꯑꯄꯨꯝ ꯑꯁꯥꯅ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯄꯨꯈ꯭ꯔꯤ ꯇꯨꯔꯦꯟ ꯀꯌꯥꯗ ꯇꯠꯇꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯤ ꯈꯨꯠꯁꯦꯝꯒꯤ ꯃꯤꯁꯤꯅꯤ ꯂꯥꯏꯁꯦꯝꯒꯤ ꯃꯤꯁꯤ ꯅꯠꯇꯦ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯃꯤꯁꯥ ꯆꯥꯕ ꯂꯥꯏꯅ ꯇꯒꯠ ꯇꯒꯠ ꯇꯦꯛꯄ ꯃꯤꯁꯥ ꯑꯃꯠꯇ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯃꯤꯁꯥ ꯑꯄꯨꯝ ꯑꯁꯥ ꯆꯥꯕꯗ ꯂꯥꯏꯅ ꯂꯥꯏ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯧꯔꯦ ꯃꯤꯑꯣꯏꯕ ꯃꯁꯦꯟꯅ ꯁꯦꯝꯖꯕ ꯂꯥꯟꯐꯝ ꯀꯌꯥꯗ ꯃꯤꯑꯣꯏꯕ ꯃꯁꯦꯟ ꯍꯥꯠꯅꯗꯨꯅ ꯃꯤꯑꯣꯏꯕꯁꯦ ꯃꯨꯠꯄ ꯌꯥꯅ ꯋꯥꯔꯕ ꯖꯨꯛ ꯑꯃ ꯁꯦꯝꯅꯅꯕꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕ ꯀꯧꯕ ꯑꯃꯤꯇ꯭ꯔ ꯆꯐꯨ ꯑꯁꯦ ꯂꯥꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯤꯑꯣꯏꯕ ꯃꯁꯦꯟꯒꯤ ꯂꯥꯟꯐꯝ ꯁꯦꯝꯅꯅꯕꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕ ꯀꯧꯕ ꯈꯣꯏꯗ ꯈꯣꯏꯆꯥꯛ 8 ꯂꯦꯡꯗꯨꯅ ꯊꯥꯛꯏ ꯈꯣꯏꯆꯥꯛꯁꯤꯡ ꯑꯗꯨꯗꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯈꯣꯏꯔꯥꯡꯕ ꯑꯁꯥꯎꯕ ꯑꯃꯁꯨꯡ ꯁꯨꯝꯍꯠꯄ ꯑꯁꯤꯅꯤ ꯃꯈꯣꯏ 8 ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈꯤꯗꯨꯅ ꯃꯤꯑꯣꯏꯕꯕꯨ ꯋꯥꯍꯜꯂꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯒꯅꯤ ꯃꯤꯑꯣꯏꯕ ꯃꯁꯥꯕꯨ ꯁꯦꯝꯕꯤꯔꯛꯄ ꯃꯄꯨ ꯐꯥꯎꯕ ꯀꯥꯎꯍꯟꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯍꯧꯅꯤꯡꯕ ꯑꯃꯅ ꯑꯆꯠꯆꯠꯇ ꯊꯋꯥꯏ ꯄꯥꯟꯕ ꯄꯥꯟꯗꯕ ꯄꯨꯝꯅꯃꯛꯁꯤꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯀꯧꯏ ꯏꯁꯣꯔ ꯍꯥꯏꯕꯁꯤꯒ ꯂꯥꯏ ꯍꯥꯏꯕꯁꯤꯒ ꯑꯃꯃꯝꯅꯤ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔ ꯐꯥꯎꯕꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯙꯔꯃꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯂꯥꯏꯔꯤꯛꯁꯤꯡꯗ ꯌꯥꯎꯔꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯐꯠꯇꯕꯁꯤꯡꯇꯕꯨ ꯈꯪꯅꯩ ꯈꯨꯗꯝ ꯑꯣꯏꯅ ꯃꯑꯣꯡ ꯆꯥꯗꯕ ꯑꯀꯤꯕ ꯃꯤ ꯑꯃ ꯎꯕꯗ ꯑꯩꯈꯣꯏꯅ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯩ ꯑꯁꯤꯒꯨꯝꯕ ꯄꯣꯠꯃꯥꯡ ꯆꯩꯃꯥꯡ ꯑꯃꯇꯪ ꯌꯥꯎꯕꯗ ꯂꯥꯏꯅ ꯂꯧꯈꯔꯦ ꯍꯥꯏꯅꯩ ꯃꯤꯇꯩꯒꯤ ꯐꯠꯇ꯭ꯔꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯄꯨꯝꯅꯃꯛꯁꯨ ꯂꯥꯏ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯃꯤꯇꯩꯒꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯩ ꯃꯔꯝ ꯀꯌꯥꯁꯤ ꯂꯩꯕꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯦ ꯂꯥꯟꯅ ꯑꯩꯈꯣꯏꯅ ꯍꯟꯈꯔꯦ ꯑꯗꯨꯅ ꯏꯁꯣꯔꯒ ꯂꯥꯏꯒ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯈꯦꯟꯅꯕ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯈꯪꯃꯤꯟꯅꯕ ꯆꯨꯝꯒꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯥꯏ ꯑꯃꯗꯤ ꯏꯁꯣꯔ ꯑꯅꯤ ꯑꯁꯦ ꯀꯔꯤꯗ ꯈꯦꯟꯅꯔꯤꯕꯒꯦ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯑꯁꯦ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯦꯟꯅꯕ ꯈꯔꯗꯪ ꯍꯥꯏꯖꯔꯛꯀꯦ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯀꯥꯟꯅꯅꯕ ꯐꯅꯅꯕ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯖꯤꯕꯁꯤꯡꯒꯤ ꯃꯥꯡꯅꯅꯕ ꯇꯧꯕꯅ ꯃꯍꯥꯛꯀꯤ ꯃꯁꯤꯟ ꯑꯣꯏ ꯃꯍꯥꯛꯀꯤ ꯃꯊꯧꯗꯥꯡ ꯑꯣꯏ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯅꯤ ꯃꯤꯑꯣꯏꯕ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ
ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯏꯁꯣꯔꯅ ꯈꯝ ꯊꯦꯡꯅ ꯌꯥꯅꯤꯡꯗꯕ ꯂꯤꯆꯠꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯤꯆꯠ ꯑꯁꯤꯕꯨ ꯏꯁꯣꯔꯅ ꯃꯇꯝꯅ ꯄꯤꯕ ꯊꯧꯗꯥꯡꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯂꯥꯏꯅ ꯄꯥꯡꯊꯣꯛꯂꯝꯗꯕ ꯇꯥꯔꯕꯗꯤ ꯃꯥꯂꯦꯝ ꯑꯁꯦ ꯃꯤꯅ ꯀꯤꯔꯤꯛ ꯀꯤꯔꯤꯛ ꯏꯟꯅꯗꯨꯅ ꯈꯣꯡ ꯊꯥꯐꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯔꯣꯏ꯫ ꯄ꯭ꯔꯤꯊꯤꯕꯤ ꯏꯃꯥ ꯑꯁꯦ ꯂꯨꯝꯕꯅ ꯎꯕ ꯊꯥꯡꯕ ꯉꯝꯗꯅ ꯒ꯭ꯔꯍꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯥꯡꯈꯤꯕꯁꯨ ꯌꯥꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤ ꯇꯥꯡꯀꯛ ꯑꯃ ꯅꯤꯡꯁꯤꯡꯕ ꯌꯥꯏ꯫ ꯄ꯭ꯔꯤꯊꯤ ꯃꯥꯇꯥꯒꯤ ꯑꯔꯨꯝꯕ ꯀꯣꯛꯅꯅꯕ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯈꯦꯇ꯭ꯔꯤ ꯁꯥꯒꯩ ꯇꯨꯝꯅ ꯍꯥꯠꯈꯤꯕ ꯐꯠꯇ꯭ꯔꯕ ꯗꯩꯇ꯭ꯌꯁꯤꯡꯕꯨ ꯎꯉꯨꯠ ꯃꯨꯠꯅ ꯇꯨꯝꯍꯟꯈꯤꯕ ꯑꯁꯨꯝꯅ ꯖꯨꯛ ꯑꯁꯤꯗꯁꯨ ꯂꯥꯏꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕ ꯐꯩ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯖꯔꯛꯑꯒꯦ꯫ ꯖꯤꯕ ꯄꯥꯟꯕ ꯊꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯆꯨꯛꯂꯤ ꯑꯣꯏꯔꯤꯕ, ꯆꯨꯛꯂꯤ ꯄꯥꯏꯔꯤꯕ, ꯏ ꯑꯃꯗꯤ ꯁꯣꯔ ꯄꯤꯕꯤꯔꯤꯕ ꯃꯄꯨꯔꯦꯜ ꯑꯗꯨꯕꯨ ꯏꯁꯣꯔ ꯀꯧꯏ꯫ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯑꯁꯤꯅ ꯑꯆꯠ ꯆꯠꯇ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛꯄꯨ ꯍꯤꯡꯍꯟꯕꯤꯔꯤ꯫ ꯄꯣꯛꯄ ꯑꯃꯗꯤ ꯍꯤꯡꯕꯒꯤ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯃꯔꯝꯅ ꯃꯔꯣꯜ ꯑꯍꯨꯝꯒꯤ ꯅꯤꯡꯅꯐꯝ ꯃꯄꯨꯔꯦꯜ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯄꯨꯔꯦꯜ ꯏꯁꯣꯔꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯗꯤ ꯂꯥꯏ ꯍꯥꯏꯕꯁꯤꯅ ꯑꯣꯏ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯥꯏꯔꯒ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯑꯣꯐꯤꯁꯥꯔꯕꯨꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯅ ꯍꯦꯟꯅ ꯆꯥꯎꯕꯒꯨꯝ, ꯈꯥꯎꯕꯨꯅꯥꯏꯅ ꯂꯩꯕꯥꯛ ꯋꯥꯌꯦꯟꯕꯒꯨꯝ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯂꯥꯏꯅ ꯃꯄꯨ ꯇꯥꯛꯇꯅ ꯃꯄꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯝꯕꯒꯤ ꯏꯁꯣꯔꯅ ꯂꯥꯏꯕꯨ ꯇꯥꯏꯕꯪ ꯑꯆꯠ ꯆꯠꯇ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤ꯫ ꯏꯁꯣꯔꯅ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯂꯥꯏꯗ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯁꯦꯝꯕ ꯃꯥꯂꯦꯝꯅꯤ, ꯅꯪꯒꯤ ꯈꯣꯡꯗꯥꯐꯝ ꯑꯩꯅ ꯃꯥꯂꯦꯝ ꯂꯩꯁꯤꯗ ꯀꯩꯗꯧꯉꯩꯗꯁꯨ ꯄꯤꯔꯣꯏ꯫ ꯑꯩꯅ ꯄꯨꯊꯣꯛꯄ ꯁꯥ ꯉꯥ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯄꯨꯝꯅꯃꯛ ꯄꯠ ꯊꯠꯄ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯂꯥꯏꯕꯨ ꯏꯁꯣꯔꯅ ꯇꯥꯟꯊꯣꯛꯈꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯂꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯈꯣꯡꯅ ꯅꯦꯠꯄ ꯐꯪꯗꯦ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯂꯩꯋꯥ ꯈꯪꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯃꯝ ꯑꯊꯦꯡ ꯑꯀꯤꯕ ꯑꯃ ꯎꯕꯗ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯕ꯭ꯔ ꯌꯦꯡꯉꯨ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯁꯤꯅꯤ꯫ ꯂꯥꯏꯗꯤ ꯃꯥꯂꯦꯝꯗ ꯈꯣꯡꯗꯥꯕ ꯌꯥꯗꯦ꯫ ꯃꯥꯂꯦꯝꯗ ꯈꯣꯡꯗꯥꯗ꯭ꯔꯕꯗꯤ ꯂꯥꯏꯅꯤ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ꯫ ꯂꯥꯏꯅ ꯀꯔꯤꯒꯨꯝꯕ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯄꯣꯛꯂꯕꯗꯤ ꯃꯈꯨꯠꯅ ꯄꯠ ꯊꯠꯇꯨꯅ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯃꯥꯅ ꯁꯥꯗꯣꯡꯗꯨꯅ ꯃꯥꯅ ꯆꯥꯅꯤꯡꯕ, ꯃꯥꯅ ꯊꯛꯅꯤꯡꯕ, ꯃꯥꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯩꯐꯥꯎ ꯑꯣꯏꯅ ꯐꯥꯎꯍꯟꯗꯨꯅ ꯂꯩꯔꯛ ꯈꯨꯜꯂꯛ ꯀꯥꯆꯤꯟ ꯀꯣꯌꯥ ꯈꯨꯗꯤꯡꯗ ꯊꯥꯗꯣꯔꯛꯄ ꯈꯨꯗꯤꯡ ꯂꯥꯏꯅ ꯆꯥꯏ ꯑꯃꯁꯨꯡ ꯊꯛꯏ꯫ ꯃꯊꯛꯀꯤ ꯅꯩꯅꯔꯣꯟꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯑꯩꯅꯤ ꯏꯁꯣꯔ, ꯑꯩꯅ ꯃꯆꯥꯎꯔꯦ ꯍꯥꯏꯗꯨꯅ ꯂꯥꯏꯅ ꯃꯤꯅꯝꯂꯝꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯤꯑꯣꯏꯕꯅ ꯂꯥꯏ ꯅꯤꯡꯅꯔꯤ꯫ ꯑꯁꯦꯡꯕꯗꯤ ꯏꯁꯣꯔ ꯅꯤꯡꯒꯗꯕꯅꯤ꯫ ꯂꯥꯏꯗꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯒꯤ ꯃꯍꯨꯠꯇ ꯏꯁꯣꯔ ꯑꯣꯏꯅ ꯅꯤꯡꯁꯤ꯫ ꯃꯁꯤꯅ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯈꯪꯕ ꯃꯤꯑꯣꯏ ꯃꯄꯣꯛ ꯑꯣꯏꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯥꯗꯥ ꯅꯧꯗꯥ ꯇꯥꯕ ꯉꯝꯒꯅꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯅꯩꯅꯔꯣꯜ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯪ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫